Hariyana ge Health Minister Corona vaccine kapagi nonganbaga positive oire. Laibak asida coronavirus ki vaccine puthoklegani haina miyamna khaurang na ngainani serekta ngarang coronavirus ki vaccine oiriba Covaxin gi ahum suba phase ki trial dose ahan boina kapkhiwa Hariyana ge Health Minister Anil Viz ngasi ayuk COVID-19 positive oire. State asigi Health amasung Home Minister su oiriba BJP gi lusingba sina ngasi ayuk mahak positive oire haiba khangbaga loinana mahak ka naknaruba miyoising athubada test tawthokna ba tweet tawra khi hairi mahak hojik ani balakanta civil hospital da admit tawre haina sumakha tana phongdoraki Minister asin hospital asida hokiba November kunda vaccine gi ahum suba phase gi Haryana gi ahan ba volunteer oina offer tawkibani mamang da vaccine asibu sariba singna vaccine asigi ahan ba masung ani suba phase gi trial mai paktuna ahum suba phase gi trial sathari haina phongdokibani Sahi humputare suraba minister asin November kunda gi mahaki haksangi phibam medical team amana sayol khudingi monitor tawduna lakhibani Panba yabadi Covaxin asi Bharat Biotech na Indian Council of Medical Research ICMR gapunna satminaduna laibak asida masana sajaba vaccine amani aduga topa pawmana ADC taruki lusingba singna sinagadaba gari taranipan CM ne yenthokre ADC gi mikhal athu matamda pangthoklagani CM Autonomous District Council ADC taruki thaupuba singna sinagadaba gari taranipan ngasi Chief Minister N Birena yenthokre gari singa si yenthokpagi thoromasi Tribal Affairs Hills na sinduna Chief Minister gi banglo mamangda ngasi ayu pangthoki thoromaduda Tribal Affairs and the Hills ki Minister Bungja Gimbal na saruk yaduna gari taranipan asi Chief Minister na ADC taruki lusingba singda hakthengna na khusinaki gari singa si yenthokpagi thoromgi mari leinana Chief Minister N Birena phongdokhibadadi Manipur Sarkar na ADC taruki mikhal pangthoknaba thorang tawbada hanna matam chana mikhal pangthoknaba cabinet mifamna warep lawkhiba leire adubu Manipur da COVID-19 laisat sandokpa sina mikhal yaithoktuna lakhibani maroina Manipur gi manung hanjin baching gi mafam singda leiriba miyamna COVID-19 gi SOP mamutta na khangba watpadagi mikhal pangthoklurabadi laisat asi amukka hena miyamda sandorakadra haibagi yengduna mikhal pangthoktana lakpani adubu hojikti COVID-19 gi vaccine puthokpagi paw lakle loinana laisat asi tapna tapna lakshin bangambagi phibamda lakpa si yengloraga mikhal pangthoknaba sarkar na athu matamda lepnaba thorang torukpani haiki Manipur University of Culture da hojik thokliba wathok asigi batangda Chief Minister na phongdokhibadadi Manipur University of Culture gi mahiroi sing mangnaba sarkar na silloi MUC gi MA tambagi mahiroi singi eligibility criteria da Government Music College Government Dance College amadi JNMDA ahum gi mahiroi singna sahi ahum tamlabadi graduation ga chap manai maduna MA tamba yai haiba wafam leibana government na nakal animakta yasinaba poraktuna mahiroi singi mingsal handuna academic career manghandana bohonagani haiki ngasi ADC tarukta yenthokiba gari taranipan adu Hyundai company na saba Creta car ni gari sing asina ADC gi thaupuba singna ADC ga mari leinana thabak pangthokna bohonabada khumang chawshin bangam lagani loinana sarkar na go to hills ta khanaba mieng thamduna Manipur gi singi lamdam sing mapung phana chawkhana bohonagani haina su Chief Minister na phongdokhi aduga topa pawmana Manipur Sarkar na piba street vendor singi loan gi senpham phangbada Himalayan state singi manungda Manipur na makok oire Bharat ki oina Prime Minister Atma Nirbha Nidhi gi makhada Himalayan state singi manungda leiba state vendor singda loan gi senpham senthang phangbada Manipur na mangjin thana chatle hairi hiramasi matangda Ministry of Housing Urban Affairs ki Secretary Durga Mishra na Manipur gi Chief Secretary Dr. Rajesh Kumar da tharakpa official oiba serol gi matungina chaliba sahi 2020 gi November 30 phawbu gi manungda scheme asi gi khudong chaba launabagi damakta Bharat ki manungda leiriba street vendor lakh 19 ga lising 8 na application tharaki Masigi manungda street vendor lakh 15 ga lising 3 gi sanction tawkhre loina na street vendor lakh 10 ga lising 2 gi oina lupa crore lising amaga sungna kun gi senpham yan thokre hairi PAO-CHE hai category ahum thokna pangthokhiba scheme masigi manung channa Himalayan state singi manungda Manipur gi oina vendor lising 15 gi application lakhi masigi manungda November 13 phawbudi vendor lising 9 ga sungna kun ma thoi gi senpham sing sanction tawkhre masigi manungda hojik phawbada Manipur gi oina vendor lising 2 ga chatruk tara teret ki sangpham thokpa sel phangkhre sel phangbagi changna chada tara teret dasmik mari mangani Bharat ki oina category ahum thokna pangthokhibada Uttarakhand na ani suba Himachal Pradesh na ahum suba Tripura na mari suba amadi Meghalaya na mapan subada leiri hairi State singna vendor license ki loan lobada performance phagat hanbagi matang da su hokhiba November 15 da pangthokhiba Prakriti mifamda Prime Minister na state amasung union territory singda khangankhiba leire loina na mathang chahi 2021 gi March tha phawbuda Bharat ki manungda leiriba state vendor lakh 50 da loan asigi kanaba phangana basu pandam thamli hairi aduga topa pawmana Madhya Pradesh ki school singda class 1 dagi 8 phawba mathang chahi gi March 13 phawba hangkhiroi
COVID-19 maram oiraga Madhya Pradesh ke school singda class 1 dagi 8 phawba hangdana ba state asigi school education department ki review meeting da lemna khre haina chief minister Shivraj Singh Chauhan na phongdokhre adubu class 10 amadi 12 ki board exam singdi athubu matam ta pangtholagani haina makha taki class 1 dagi 8 phawbu da leiriba mahiro singi oina di project work ta yumpham oiraga evaluation chathana ba meeting adu da lemna ki Nakalamoromda class 9 dagi class 12 phawbuda leiriba mahiro singi hapta amada amuk anirakti school lakna ba hairagani haina su phongdoki education gi quality hena phagana ba state asigi chap manaba campus amagi manungda leiriba lenga ki school sing ek parivar ek shala scheme gi makha da punsin ba warep na khre aduga to papaw mana kawru laifam amadi singchang kanna ba khongjang changchin khre Manipur gi yelhomi singi senglaba laifam len ama oiriba Kawruda Committee on Protection and the Preservation of Mount Kawru haiba kuki gi group amana Kawru chingda no church temple masjid at Mount Kawru lai gi laisang saba yaro hairak liba sigi batangda Federation of Haumi gi youth wing na ngasi Imphal gi DM college gi mamang thangba sarukta Kawru laifam amadi Manipur gi singchang singkanna ba wakat mifam pangthokre Iramda masigi yelhumi singi haurakpham oiriba Kawru ipa gi khubambu haurakpham khangdaba masagi lining laishol leitaba kangbu khrana khudum channa ba honarakpa yaroi haina wakat mifam asi pangthokpani haina Federation of Haumi gi Publicity Secretary Dr. Leisemba Mangangna press ta thadrokpa cherol amana hairi cherol asina makha taribadi ngasi gi wakat mifam aduda Kawru singchang laifam len kallu aikhoi yelhumi gi ni Kawru laifam lenda popi thaba yaroi Kawru dagi KNF kem laukthou sarkar na Kawru singchang mapung phana kangadabani lai icon asi Christianity ga mari leinade go back foreigners jalengam len Manipur da leite save Kawru for invitation Kawru laina Kawru singchang gi mapuni save indigenous peoples from foreign extremists su khudak lepu Modi ji haiba slogan amadi play catching sinaki Haumi nagasi sathaki bawakat mifam asiga mari leinana Manipur government amadi central government ki pungning singsin baga loinana yelhomi amadi yelhomi gi lamkanna ba makha tana su haumi singna thengna khigani hairi loinana Manipur de indigenous people gi shanti thugairak liba group leitana basu thengna khigani masida Manipur miyam na su saruk yabina ba Federation of Haumi na appeal tawrakli aduga top pawmana Naurem Birahari College ki wathok athu matamda yasina na bahona biu AIMS ing sok lising ani ga tara taruki November 18 da thokiba Manipur sarkar gi order amana hojik Manipur de government aided college manga leiri masigi manungda Naurem Birahari College khundrak pamsu amani matam sangna wa na khangduna laklaba teaching amadi nan teaching staff singna masida hainingai leitana nungai ba phaunaki adubu laibak thibadi college manungi oiba chayet na ba wafam amadi employee masel gi marakta yengthina bana maram oiduna academic atmosphere da kaiba oiraki Yengthina riba si athubu matamda yasinaba poroktuna college asi tangdu leitaba college ama oihannaba apunba ireba ki mahiroi sinpang loop AIMS ki maike dagi wafam kya thamlakli AIMS nang kasi press ta thadrok pa serol asina hairibadi hojik leriba sarkarna aided college sing asi bu mapung phaba sarkar gi full fledged college amamam oihannaba yamna kana honabagi mami tai adubu chaye nariba wafam asidagi oja singi maraktagi hanagi private college ki status atuda hanjin hanbiro haiba wafam thorakli AIMS ki maike dagi private college oiringai dadi asukkanna se na wafam leiramde adubo government aided oiraba matung dadi teaching and non teaching gi post sanction tara teret asi munabada college asida chobo wathok ama lakpagi maramni loinana amana amagi asoiba khudong chaba longna duna teaching amadi non teaching singna kanglup semna duna angam tanarakpagi mami chawna tai masida rajniti gi ithil yawbagi chap chaba khudam changdam kaya amasu leiri hairi oiriba phibam masida AIMS ki maike dagi thamrakli ba wafamdi khundrak pam maike da ama tangairba college asibu afaba college ama oina semgatpagi mahutta pumut muthatna ba honarabadi AIMS na tuminna yengduna leiroi nakal anima ki group ta leiriba teaching amadi non teaching staff singna punna phaminna na ba AIMS na appeal tawrakli masida AIMS na su college asibu kanna ba honabada achobu thodang adu lawgani maduna nakal animangna media da awai akhum tawnaba lepiu Kanglup semduna mifam pangthok piganu awa ana khangmin naraklaba nakal animaki staff punumakna college asibu kanna ba hona minasi hairi arobada Paobilai news reader gi video bu yengbiri bu khuding mak pu thagat chari